ꯁꯤꯡꯖꯨꯗ ꯌꯥꯝ ꯍꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯡꯖꯨ ꯈꯔ ꯋꯥꯠꯂꯦ ꯁꯤꯗ ꯁꯤꯡꯖꯨ ꯈꯤꯇꯪ ꯅꯤꯗꯦ ꯁꯤꯗ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯃꯁꯤ ꯄꯨꯂꯞꯁꯦ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯍꯌꯦꯡꯗꯒꯤ ꯑꯩ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯇꯧꯕ ꯊꯥꯒꯠꯂꯛꯑꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯇꯨꯕ ꯇꯣꯛꯈ꯭ꯔꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯂꯦꯡꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯒꯗꯕꯁꯦ ꯄꯀꯧꯔꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯕꯨ ꯀꯔꯤ ꯖꯥꯇꯤꯅꯣ ꯍꯪꯕꯗꯣ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯔꯣꯡꯃꯩ ꯖꯥꯇꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗ꯭ꯔꯦ ꯄꯀꯧꯔꯥꯁꯦ ꯆꯥꯔꯒ ꯑꯩ ꯃꯔꯣꯟꯗ ꯍꯥꯏꯔꯛꯑꯒꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯕꯣꯔꯥ ꯂꯩꯔꯦ ꯄꯀꯧꯔꯥ ꯂꯩꯔꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯒꯤ ꯄꯀꯧꯔꯥ ꯃꯍꯤꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕꯗꯣ ꯑꯩ ꯆꯥꯔꯒ ꯑꯩ ꯃꯔꯣꯟꯗ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯃꯁꯤ ꯄꯨꯂꯞꯁꯦ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯍꯌꯦꯡꯗꯒꯤ ꯑꯩ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯇꯧꯕ ꯊꯥꯒꯠꯂꯛꯑꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯇꯨꯕ ꯇꯣꯛꯈ꯭ꯔꯅꯤ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯉꯁꯤ ꯉꯝꯗ꯭ꯔꯕ ꯑꯩ ꯇꯣꯛꯑꯒꯦ ꯑꯗꯣ ꯉꯝꯃꯒꯗꯤ ꯍꯌꯦꯡ ꯑꯩ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯗ ꯁꯤꯡꯖꯨ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯥ ꯉꯥ ꯌꯥꯝ ꯆꯥꯕꯁꯨ ꯃꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯆꯥꯕꯁꯨ ꯐꯩ ꯉꯁꯤꯗꯤ ꯃꯁꯤ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯍꯌꯦꯡꯗꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯕꯣꯔꯥꯁꯤ ꯂꯩꯔꯦ
home. Singju sih yang mahal sa. Singju kita bro. Cameraman ra Singju kita nghỉ cái mẹ. Singju đó làm hào này bà con nữa nè. Singju khá quá rồi. Thì đó Singju kita nghỉ đây chỉ làm. Yang lebih kita nggak apa. Yang hào đấy, gì đấy. Không người ta khá là Singju tất. Singju chứ hôm nay nó tên gì vậy? Thôi ini tababi dia lagi. Ini tababi dia. Ini tababi Singju sih yang mahal. Kanagi kali ok chan yen naga yen mấy đàn thế xin là quay tay thái nè bay pu ya đi ra pôn kìa Miyam masih ini cari bu miyam je homemade amat tenat reka, na ini tababi dia, je miyam sabi aja, yang hawre ini tababi. Bora ni tadi deh, jom yam sih dulu mangam jaga. Ya. Aduh boranya nak. Mà một khi với mọi người đó
ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯉꯝꯃꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯉꯝꯗ꯭ꯔꯒꯗꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯨꯛꯕꯥꯡꯁꯦ ꯃꯊꯪꯗ ꯑꯩ ꯄꯨꯔꯥ ꯄꯨꯡꯇꯣꯛ ꯇꯣꯛꯑꯒꯦ ꯌꯨꯇꯨꯕ ꯊꯣꯛꯑꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯄꯨꯔꯥ ꯉꯝꯃꯦ ꯑꯗꯣ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯆꯦꯂꯦꯟꯖ ꯁꯨꯝ ꯇꯧꯖꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯐꯔꯦ ꯉꯁꯤꯒꯤ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯗꯒꯤ ꯕꯣꯔꯥ ꯁꯤꯡꯖꯨꯁꯦ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯑꯗꯨ ꯁꯥ ꯉꯥ ꯆꯥꯕꯗꯩꯁꯨ ꯍꯦꯟꯅ ꯆꯥꯛ ꯆꯪꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯝ ꯅꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯉꯍꯥꯟ ꯑꯩꯅ 4K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯜꯂꯁꯦ ꯍꯥꯏꯕꯗꯣ ꯌꯧꯗꯧ ꯌꯥꯝꯗ꯭ꯔꯦ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯩ ꯍꯥꯏꯒꯗ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯩꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯅꯅꯥꯎꯒꯤ ꯑꯗꯣ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛ 4K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯗꯧꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ 4K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯜꯂꯁꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯏꯟꯁꯥꯡꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯁꯥ ꯉꯥꯗꯒꯤꯁꯨ ꯁꯤꯒꯨꯝꯕ ꯆꯥꯕꯁꯤꯁꯨ ꯍꯦꯟꯅ ꯌꯥꯝꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ